mayambu ahanba maktada Manipuri wari yumjauna mayambu amukka hana punemjari ngasisu aikoina phul hora story ama puduna laksari wari asi leithokcharapa matamda soikiba lankiba kaya yaurabasu mayamna puksal chauna ngapiu aduga mana aikoina ngasi puduna laksariba wari asi laikhidraba kanagumba natraga hingliba kanagumba amataga mari lenana ijaba wari nasadi ngai haktang awapo thanabagidamagta bhabna mapung phana sagasaduna ijaba wari amakhakni Pare mayam adudi wari asi haunaba tawjaraklagi ngasigi wari asigi maming mamangi laukpham amaiba sangoi thau ama saluraba matungda yumda halakpani atopa laikaida thau ama salubani mayumda sumasum lakpa matam maduda laihau makhoi khulgi lairiba pareng sangna lairiba lawbuksing adugi tainabada lairiba khongbana aduda mahaksi insingduna lairami sangoi lakpu uba matam maduda Laihauna Khura mi ki thausa pirubro Sangoi karigumba amata hek hairamdi mathanta adumak tumina adumak satli Laihauna kaino ni aina karigumba ama hange khalaga Khura tabibro khura Sangoi mathanta murum solaga karigumba ama wakhalda khalaga adumak satlambado saplepi kanagumba amana kauki haibagi matagumna tung amu laitholai Sangoina Ibema na kaubodo aidi karigumba amata su tahaudri kaino ni haisibo aduga hauna kaubobu tade haisibo khura da karigumba amata aise tanasage haidana khura da kaubani lambi wa thoi haigadra kaide nangna hage haribo wafam adubu kari wafam ni bema khura handa maragasi shasi nungaiti aduna aigi imung manung su kaikeno khara yeningba khurada mukta yengbiyo haidana aisi khurada kauribani laage tengi oiba kaikeno khara tausi airagadi ngasi sinumit phatre hayeng hangsi soina phajana taurasi ho yai khura ado khura kana gida thok sopirobono sigi thangna balai kaida angang ama laibani heloina siele haibra karino khulla sigi hek masil thangba sarogadu Madugi yumdo singthakta makhong hamba karoi haibra karino maduda heloi onaraktana kanagumba amantana su yengba ngamdraba ai kaurakli aduda ai kaubududa ai sung haktang doiraba su chalubani angang ado natai phiba mama isa saramde ibema khura heloi na simbasi kaikeno su yamna ngang sungona bataine matang saringai de yenghaudrabadi ngauraga phairaga dumak sakhigadoribani adubu makhogidi maraibak phaba haigadra ngarang tawbo era male ahing nong soiphakwa kanagumba amata hek tumnadraba male aduda makhoigi laikai da lairiba maiba singaduna su yengba matamda karigumba amata hek phadabaduda makhoigi mapa masado ai laklaga ai ginakta laklaga mahaksi amuktang di yengbi law haidana kaubi adudagi asia du maksatpani masa nupa atombaduni tawramlibudo angang ado ahanbada di mathong maram yamna saram khidre daibema Sahidraba kaikeno khara su saruraba mali nungaiti angangdo ado hojikti phawri khura adudi hangchito sungsoi soidana aigida amukta lapiroko mapa su khuraga muktang tanagi haidana hairaga dum leirabani hoi lake phare nang sodum leihokoko nang khura su chathokigi isa siwabana su yadre asi hairaga sangoi sodumak lagle Numidang wairam gi matamni sangkoi sumahaki masado kaigumba ama itawag tawraga dumak lakpani ai bu handang marakasi pukna sinungai kidreda saba thakpa siasu kaikeno phana yamna di section sajana kaiba laitana niti niyum sana dumak sabani da sa insang si sahidraba kari ai bu sasin thaksin baga yaukraba janu pukga siandak marakti goro khonglaga yamna nungai taba haibadu hek oikre Isai mausing asina saba thakpa yadaba kaikeno kharaga yansilabra madu maksu tawroida aigi isai mausing asisu yamna phabani asi hairaga maiba sangoi adumak lakli tasena hairaga dia maiba sangoi asi yamna phaba maiba amakhangni laikai khakta sunatana topa laikai gi mioi na phawbada maiba sangoi asi aphaba maibani hairaga laikai gi mioi singa sinasu yamna Mlaikai gi mio singa sina suma hakse
yamna luna tawbani amai ba sangoi mayum tana lakle mayum dhek yobaga makhong ase amuk hanning lakle numisimadi mahaki makhong ase taruk tare mukti suri makhong ase handa mukti hamthaba matam maduda masasi patrak laun hekta taraga soktarakle masa nupada sumna hirai ibosauba ipa ase isa si sok thareni dukan dagi kekeno isa sok thaba phanaba mahi manai kekeno khara mukta leirusu ipa ase isa sam sok thai sahi lamdang sinara natraga kari maram gidamak daisi isa asuk yongna khong ase hamtharibano isa si yamna nungai tre salo hoi baba ado namau numpida saba yaba kekeno khara ai sa sida kari gumba mata hek chaningdi salo khara thona hek laklo ai di sa si sok thabana su yadri asi hairaga du maksakre masanu pa ahladu asum hek laklaba matam numidangi matam su yori masanu pa ahladu su dukanda saluraba matungda prap halakpani masanu pa na thongal da prap halaklaba matam thongal joramdagi matam maduda kanagumba wangthrang wangba misak ama makhoi thongal adugi manung aduda sak tingna leplaga leirami musin muna ibo soba madu uba matamda masasi karino haidana khamprek khangi tasena hairagadi makhoi gi yumasi yumdom po oina tabani madu urakpadu daibo soba kanano sina akhoi gi thongal asida lepaga leiribasina kanano sibo kanagumba mata su leitabani yumasida baba ai isanupa ai gi nupi akhoi mari si khaktana tana kanagumba mata su leitida asi hairaga ibo soba adum munna yengtuna leiringai tanjaduda makhoi gi sangoi thangba manung adomda leiriba yembon adugi karak adomda adumak chamdring sumna sangkhre ibo soba tawriba mong matau sing aduda karino haidana prap tana duna sangsilaga yengloi adubu kanagumba mata su leiramde ibo soba hausing haktangi mamangda ukhiba pumnamak sing aduga masasi karino haidana ithak thakat bawrakle ibo sobana kainoda akhoi gi paaba sibu masasi ngamdena haibasida hanta marakasi kaigumba ama itaw tawrabra masasu phana su haloi silakle lai gi tingi oiba khoramba khotpa adu khakta natana lai phataba gumbaga muk sana khalaklabra madu mukti tawram loida madu tawram gani haibai thajaba laiti pare ai prap sanglagi asi hairaga ibo soba su prap sanglagli adum nek sanglapa matam maduda yana khagi karak aduda muksu ngihaktangi mamangdu ramba misakado saptingna muksu leplaga leirami ibo soba hanta mukti madu uruba matam maduda masase khamprek khangle handa mukti yana khaduda adumak lepaga lei masi somata lengdi ibo soba masase aphinga phayoina mahaki nupi thambal bu kaurai thambal tabro thambal asi haina khara phingna kaurakpani mahaki nupi thambal su prap adumak thoraklei thambalna kari haige mai asingba ma puraga lao sida kanagumba ma leire asi hairaga khara finga phayoina haikibani ibo sobana dum haikiba kana duda thambal so prap sanglaga imungdagi mai asingba ma puthoraktuna thoraklei laten thongmai ama pairaga tholakpa matam yana khata na yingi adubu kanagumba ma tasu leiramdi madu uba matamda ingangna ibo sobana karinoda hogsing haktangi mamangda sida leiramba taine thambal su karigumba amata sumasada ukiba leitabanina ingangakle thambalna nate kaino mai se puraga tholaklo haidana tholakle aduga kanagumba amata sulaiti haidana amuk murum solibaduna karigino yengo maning thangba saruga sida hogsing haktangi mamangda saptingna kanagumba ama musin muna lepaga leirami madudai su kanano haidana aisha damak muna yengbani adubu kanagumba amata sumasi lengbu udi lepliba misagadu su karigumba amata hek lengdabaduda nang se kauraga yengbani nangna laten thawmai ama pairaga tholakpa kana duda hojing haktangi mamangda uramba singado kanagumba amata su leiramde yarisi sak ising thongba loisilabra loirabani babadi masadu khara sokthai haribadu pharabra kamai tawkhre
Paabadi ngayaktang pothakige haidana adum pothakre. Ado amutang tumba hogalaga yengsira. Hogdoklaga amutang yengsi aina leirakliba mahi manai sing asisu masi pithaklaga khara kangkhapre yengsi. Aduga aina dukandagi leirakliba guli asisu masi saraga makhong hambasi khara khakpre yengsi. Asi hairaga matai manau ani mapulap sangminarakli. Makhoi ani ne hek sanglapa matam maduda yana kha thangba sarukta horiba wa mayam singado nungsiti mana mata sitabida phere haire. Asumna tauriba pumnamak sing asi kanagumba mioi amatanadi uba nati. Ngai haktanggi matungda makhoigi imung manung asi sak sana pataurakli. Ibo sobana mahaki mapa sangoida sumnanglai. Baba, kai sabi adaba thaksin sasiluragi. Ngai si. Ngasigi numisi karigumba matadi saba thakpa taukidi. Adubu, ngasi aigi isada taurakliba mayam masi karigino haibada aigi sasi khara khanjane. Ibo soba nanau no pado mado imphalda laikhibado amuktang kauthagera ibaga wari watai khara sanage. Baba, kari maramginu? Handa marakasi ibagi sasi karigumba ama itau tawi. Wina sangna punsigadaba sumandri. Aduna muktangdi nasinanawgi mafam matam saba lam mafam jagasi sap sana muktang yengthoklamgi ipan hinglingai matam asida. Wafam ado taba matamdi bo sobana. Baba, kari wafam noda? Aigi wabudi yare. Sida inausu kaisu adum pulapuna laiminabasina hina pai. Hai, nanau no padi thabak tauduna laikri. Madi adasu hingkhol mayam ama laiduna laikhrabani. Aduna lam jaga sinang oikhi gaibra natragana nayambada pithoklo haibra masi khaktang khangge tawani. Lam jaga aduda loina pithok pisin tawbagi wanati. Ibo sobana baba yarisi lam gitugi matangdu kona wari watai sanarasi. Hauji oiriba phibam jaga sida haibadi babagi haksangi phibam ado madu hana phagatnaba tawsi. Aigi budi ngasai nangna lairakhiba mahi manai kharaduga hidaguli kharaduga adum sabada phakreda. Hogsupudi kasu thoidokpa amata tawdri. Asi hairaga makhoigi imung manung asi wari watai sanaduna lai. Ngai haktang lairaba matungda makhoi sumagi mafam singda dumak pothana pasangnakre. Sangoi sumaki phamungda dumak ningaidana pothari. Ahingki matamni. Makhoigi sumang matol asida kanagumba hui amana parap laklaga suru naikhairaga hui sing asina makhoigi thongkal asida hekta onsindana pangkhongda khongbagi makhol asi ahingi matam maduda kaya maromama taaba horakli. Asumdana sangoigi mamangda mahaki mamang asida kanagumba ama musin muna amamba marak asida satpagum tawri. Sangoina kanano haidan hangi. Adubu mahaki mamangda saliba miyoy adudi kanagumba amatasu mahakni haidana hairaktre. Sangoina mangda saliba nangbu kanano? Saudraba nangbu kanano? Asi hairaga mamangda saliba muksit muraba misak aduda hangi. Adubu asumna hangduna lairingai matam aduda yamna phibam kairaba nupa ama musin muna sangoigi mamang aduda mamai leithorakli. Mahaki mamangda saliba misak adu. Sangoina nangbu kanano? Asi hairaga nang kanano haidana sangoina wahang zat hangi. Adubu karigumba amatasu paukhum piraktana adum tumina lay. Ngaihaktangi matungda sangoina nangbu kanano? Aigi imang asida leplaga aigi imang asi thattana lairiba nangbu kanano? Asi hairaga sangoina wahang zat hangi. Ngaihaktangi matungda musin muna leplaga lairiba misakado prap sanglaklaba matam maduda sangoigi mangak samasi tap laun hekta pairakli. Mataududa sangoi masasi humang na pikangli. Pairakli bakhut adusu yamna kana setokya haidana tawi adubu pakna ngamdri. Sanggoi masasi humang na kanglaga masasi sor mapi holakli. Kuchi tado. Asi hairaga masa mathanta murum suonduna lay. Laikai gi hui mayam masisu hekta hauna khongba lepa laiti. Pangkhongda khonglakli. Tanja sida sanggoi masasi kari haigadabano haipam tafam khangdri. Lairiba yumgi sana mahi laining thawasi
ꯃꯕꯨꯛꯅꯤꯡꯗ ꯆꯦꯛꯅ ꯈꯣꯏꯔꯝꯂꯛꯂꯤ꯫ ꯁꯪꯒꯣꯏꯅ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯒꯤ ꯏꯁꯥꯗ ꯍꯧꯖꯤꯛ ꯌꯦꯠꯂꯤꯕ ꯇꯤꯃꯨ ꯂꯩꯃꯨ ꯐꯠꯇꯕ ꯑꯁꯤ ꯑꯩꯒꯤ ꯏꯁꯥꯗꯒꯤ ꯑꯃꯨꯛꯇꯪꯗꯤ ꯂꯥꯞꯊꯣꯛꯍꯟꯕꯤꯌꯨ꯫ ꯑꯩꯒꯤ ꯏꯁꯥꯁꯤ ꯑꯃꯨꯛꯇꯪꯗꯤ ꯅꯦꯅꯥ ꯇꯥꯅ ꯑꯃꯨꯛꯇꯪꯗꯤ ꯍꯤꯡꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯒ ꯈꯨꯔꯝꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏꯒꯤ ꯃꯁꯥꯗ ꯌꯦꯠꯂꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛꯇ ꯐꯈ꯭ꯔꯦ꯫ ꯃꯤꯀꯞ ꯊꯣꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏꯅ "ꯏꯁ, ꯍꯧꯖꯤꯛꯀꯤ ꯃꯇꯧ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯛꯆꯥꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯦꯟꯅꯕꯒꯨꯝ ꯏꯇꯧ ꯇꯧꯏꯗ꯫ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯂꯤ." ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯏ ꯃꯍꯥꯛꯁꯨ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝꯅ ꯄꯪꯈꯣꯡꯗ ꯈꯣꯡꯂꯤꯕꯗꯨ ꯑꯗꯨ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯁꯤꯁꯨ ꯑꯁꯨꯝ ꯂꯦꯞꯄ ꯂꯩꯇꯅ ꯈꯣꯡꯂꯛꯄꯅ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯍꯨꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯦꯛ ꯂꯥꯛꯂꯗꯨꯅ ꯁꯨꯔꯨ ꯅꯩꯈꯥꯏꯔꯒ ꯈꯣꯡꯕꯒꯨꯝ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯌꯦꯠꯇꯅ ꯎꯔꯨ ꯂꯩꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯁꯪꯒꯣꯏ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯂꯩꯇꯥꯐꯝ ꯈꯪꯂꯛꯇ꯭ꯔꯤ꯫ ꯁꯪꯒꯣꯏꯅ "ꯂꯩꯀꯥꯏꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯤꯗ ꯂꯥꯛꯂꯒ ꯈꯣꯡꯂꯤꯕꯁꯤꯅ ꯀꯔꯤ ꯃꯔꯝꯒꯤ? ꯁꯤꯕꯨ ꯇꯁꯦꯡ ꯇꯁꯦꯡꯅ ꯇꯝꯅꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯤꯅꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯏꯁꯨ ꯃꯁꯥꯗ ꯖꯥꯠ ꯌꯥꯝꯅ ꯈꯜꯂꯛꯂꯤ꯫ ꯇꯁꯦꯡꯅ ꯃꯍꯥꯛ ꯃꯥꯏꯕ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯉꯁꯤ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯅ ꯁꯪꯒꯣꯏ ꯇꯁꯦꯡꯅ ꯀꯤꯕ ꯐꯥꯎꯔꯛꯂꯕꯅꯤ꯫ "ꯑꯩ ꯃꯥꯏꯕ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯃꯗꯤ ꯇꯁꯦꯡꯅ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅ ꯍꯦꯛ ꯀꯤꯈ꯭ꯔꯦꯗ." ꯑꯁꯨꯝ ꯍꯦꯛ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯀꯣꯟꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯍꯥꯏꯕꯗꯤ ꯃꯥꯏꯕ ꯁꯪꯒꯣꯏꯒꯤ ꯀꯣꯟꯊꯣꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯁꯪꯒꯣꯏ ꯍꯥꯏꯗꯅ ꯌꯥꯝꯅ ꯂꯥꯞꯅ ꯇꯥꯝꯅ ꯀꯧꯕꯒꯨꯝ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯁꯪꯒꯣꯏꯒꯤ ꯃꯤꯡ ꯑꯁꯤ ꯀꯧꯕ ꯇꯥꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕꯅꯁꯨ ꯄꯤꯛ ꯊꯜꯂꯛꯂꯤ꯫ ꯁꯪꯒꯣꯏꯅ "ꯑꯩꯁꯤ ꯂꯝꯂꯥꯏꯅ ꯆꯦꯟꯕ ꯍꯧꯔꯕ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯀꯔꯝ ꯇꯧꯔꯒ ꯏꯁꯥꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯁꯤ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯍꯧꯔꯛꯂꯤꯕꯅꯣ? ꯑꯩꯅꯁꯨ ꯃꯃꯥꯡꯗ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯊꯣꯛꯂꯒꯗꯕ꯭ꯔꯥ? ꯑꯩꯅꯁꯨ ꯃꯃꯥꯡꯊꯛꯇ ꯑꯁꯤꯒꯨꯝꯕ ꯂꯥꯏ ꯐꯠꯇꯕ ꯊꯕꯛ ꯑꯁꯤ ꯇꯧꯈꯤꯕꯁꯨ ꯑꯃꯠꯇ ꯂꯩꯇꯕꯅꯤꯅ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯗꯤ ꯊꯣꯛꯂꯣꯏꯗꯕꯅꯤꯗ." ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯏ ꯃꯁꯥ ꯃꯊꯟꯇ ꯄꯪꯈꯟꯗ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯉꯔꯥꯡ ꯑꯍꯤꯡꯒꯤ ꯍꯨꯏ ꯃꯌꯥꯝ ꯑꯃ ꯈꯣꯡꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯏꯕꯣꯆꯧꯕꯅ ꯇꯝꯂꯛꯏ꯫ ꯃꯗꯨꯗ ꯁꯪꯒꯣꯏꯅ "ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯃꯈꯣꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯔꯛꯂꯤ꯫ ꯏꯕꯨꯡꯉꯣ, ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯍꯩꯅ ꯁꯤꯡꯅ ꯆꯠꯂꯨ꯫ ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯏꯁꯥꯁꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯒ ꯀꯔꯤꯅꯣ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯌꯥꯝꯅ ꯐꯥꯎꯏ꯫ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯕ ꯃꯇꯝ ꯑꯣꯏꯕꯅꯔꯀꯔꯤꯅꯣ ꯏꯁꯥꯁꯤ ꯀꯨꯏꯒꯗꯕꯁꯨ ꯃꯥꯟꯗ꯭ꯔꯦ ꯏꯕꯨꯡꯉꯣ." ꯏꯕꯣꯆꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ꯫ "ꯄꯥꯕꯥ, ꯑꯗꯨꯒꯤ ꯋꯥꯍꯩꯗꯣ ꯍꯥꯏꯗꯕꯅ ꯐꯅꯤꯗ꯫ ꯄꯥꯕꯕꯨ ꯀꯅꯥꯅ ꯏꯁꯥ ꯁꯣꯜꯂꯦ ꯍꯥꯏꯔꯤꯕꯅꯣ? ꯏꯁꯥ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯀꯜꯂꯤꯕꯁꯤꯗꯤ." "ꯅꯪꯅ ꯀꯜꯂꯦ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ, ꯑꯩꯒꯤ ꯏꯁꯥꯁꯤꯗꯤ ꯉꯝꯗ꯭ꯔꯤ." ꯑꯁꯤ ꯍꯥꯏꯔꯤꯉꯩ ꯀꯥꯟꯅꯗꯨꯗ ꯏꯕꯣꯆꯧꯕꯅ ꯑꯃꯨꯛ "ꯄꯥꯕꯥ, ꯉꯔꯥꯡꯁꯦ ꯄꯥꯕꯒꯤ ꯍꯤꯗꯥꯛ ꯒꯨꯂꯤ ꯂꯩꯕ ꯆꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯍꯜꯂꯛꯄꯅꯤ꯫ ꯃꯗꯨꯗ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯃꯨꯟꯅ ꯌꯦꯡꯕꯗ ꯁꯪꯒꯣꯏꯁꯤꯒꯤ ꯌꯦꯅꯈꯥ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯣꯟ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯀꯔꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯆꯪꯈꯤ꯫ ꯑꯩꯅ ꯍꯦꯛ ꯌꯦꯡꯕꯗꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ." ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯪꯒꯣꯏꯅ "ꯑꯗꯨ ꯑꯣꯏꯔꯒꯅ ꯀꯔꯤꯒꯨꯝꯕꯈꯔꯗꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯀꯗꯕ ꯂꯩꯔꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯍꯤꯡꯈꯣꯜ ꯃꯅꯨꯡ ꯑꯁꯤꯗ? ꯐꯔꯦ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯍꯥꯏꯕꯗꯨꯅꯤ." ꯑꯁꯤ ꯍꯥꯏꯔꯒ ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯨꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯃꯇꯝꯅꯤ꯫ ꯁꯪꯒꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯁꯨ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝ ꯑꯗꯨꯗ ꯄ꯭ꯔꯞ ꯊꯣꯛꯂꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯃꯪꯒꯣꯜ ꯇꯝꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯃꯇꯣꯜ ꯑꯁꯤꯗ ꯐꯤꯉꯧ ꯁꯦꯠꯂꯒ
ꯃꯈꯣꯏꯒꯤ ꯃꯀꯨꯕꯣꯛ ꯑꯣꯏꯔꯤꯕ ꯁꯪꯒꯣꯏ ꯑꯁꯤ ꯁꯨꯝꯇ꯭ꯔꯤꯡ ꯁꯨꯝꯅ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯏꯁꯤ ꯑꯋꯥꯡ ꯄꯥꯡꯅ ꯑꯣꯜꯂꯤ꯫ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯑꯩꯈꯣꯏ ꯄꯥꯕꯁꯤ ꯀꯔꯤꯅꯣ? ꯉꯁꯤꯗꯤ ꯍꯧꯁꯤ ꯑꯣꯟꯊꯣꯛꯅ ꯉꯟꯈ꯭ꯔꯦꯗ ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯏꯖꯥꯎꯒꯤ ꯃꯃꯧ ꯅꯨꯄꯤꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯄꯥꯕꯥ ꯄꯥꯕꯥ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛꯁꯨ ꯀꯧꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯁꯪꯒꯣꯏꯖꯥꯎꯒꯤ ꯃꯃꯥꯏꯗꯣ ꯑꯋꯥꯡ ꯄꯥꯡꯅ ꯑꯗꯨꯃꯛ ꯑꯣꯜꯂꯒ ꯃꯁꯥꯁꯤ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯇꯧꯗ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯀꯣꯟ ꯊꯣꯡꯆꯩ ꯑꯗꯨꯁꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯁꯠꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯪꯒꯣꯏꯒꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯃꯧ ꯅꯨꯄꯤꯗꯣ ꯃꯁꯥꯁꯤ ꯏꯉꯛꯉꯛꯂꯤ꯫ ꯀꯣꯟꯊꯣꯡ ꯇꯝꯅ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯁꯣꯔꯣꯛ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯋꯥꯡ ꯄꯥꯡꯅ꯫ ꯄꯥꯕꯁꯤ ꯀꯔꯤꯅꯣ? ꯃꯊꯪꯗ ꯍꯦꯛꯇ ꯆꯠꯈꯤ, ꯀꯧꯕꯁꯨ ꯑꯃꯠꯇ ꯇꯥꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯧ ꯅꯨꯄꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯁꯣꯔꯣꯛꯀꯤ ꯃꯇꯥꯏ ꯃꯇꯥꯏ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯗꯅ ꯌꯦꯡꯉꯤ, ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦ꯫ ꯃꯃꯧ ꯅꯨꯄꯤꯁꯤ ꯏꯉꯛꯉꯛꯂꯤ꯫ ꯑꯗꯨꯒ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯏ, ꯀꯩꯅꯣꯗ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯃꯥꯡꯈ꯭ꯔꯦꯗ꯫ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯑꯋꯥꯡ ꯄꯥꯡꯅ ꯑꯗꯨꯃꯛ ꯆꯠꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅ ꯀꯔꯤꯒꯤ? ꯑꯁ ꯀꯩꯅꯣ, ꯑꯩꯕꯨ ꯏꯁꯥꯁꯤ ꯀꯣꯛꯀ ꯏꯉꯥꯎ ꯉꯥꯎꯔꯤ꯫ ꯑꯁꯨꯝꯅ ꯃꯃꯧ ꯅꯨꯄꯤꯁꯤ ꯈꯟꯅ ꯈꯟꯅ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯃꯪꯒꯣꯜꯒꯤ ꯙꯔꯤꯗꯨꯗ ꯌꯥꯟꯊꯗꯨꯅ ꯐꯝꯂꯤꯉꯩ ꯃꯇꯝꯅꯤ꯫ ꯁꯪꯒꯣꯏꯖꯥꯎ ꯆꯩꯁꯨ ꯁꯨꯔꯒ ꯃꯁꯥꯁꯤ ꯉꯝꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯑꯗꯨꯃꯛ ꯊꯣꯛꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯁꯪꯒꯣꯏꯖꯥꯎꯅ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤꯗꯨꯁꯨ ꯏꯉꯛꯉꯛꯅ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯁꯨꯝꯅ ꯌꯦꯡꯕ ꯀꯥꯟ ꯑꯗꯨꯗ ꯁꯪꯒꯣꯏꯖꯥꯎꯁꯨ ꯅꯤꯡꯉꯥꯏꯗꯅ ꯑꯗꯨꯃꯛ ꯂꯦꯞꯂꯒ ꯂꯥꯏ ꯈꯨꯔꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤꯗ ꯃꯃꯧ ꯅꯨꯄꯤꯗꯨ ꯏꯉꯛꯉꯛꯂꯤ꯫ ꯄꯥꯕꯁꯦ ꯍꯧꯖꯤꯛ ꯋꯥꯏꯗ ꯊꯣꯡꯒꯥꯜ ꯇꯝꯅ ꯊꯣꯛꯈꯤꯕ ꯇꯥꯏꯅꯦ, ꯑꯗꯨꯒ ꯀꯃꯥꯏꯅ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯧ ꯅꯨꯄꯤ ꯃꯁꯥꯁꯤ ꯏꯉꯛꯉꯛꯅ ꯇꯤꯉꯛ ꯇꯤꯉꯛ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯪꯒꯣꯏꯖꯥꯎ ꯃꯃꯤꯠ ꯑꯁꯤ ꯇꯞꯅ ꯄꯥꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯃꯧ ꯅꯨꯄꯤꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯃꯍꯥꯛꯅ ꯏꯃꯧ ꯏꯕꯦꯝꯃ, ꯀꯩꯗꯧꯔꯦ? ꯄꯥꯕꯥ, ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯣ ꯍꯣꯏ, ꯅꯪꯁꯨ ꯑꯌꯨꯛꯀꯤ ꯊꯕꯛ ꯏꯪꯈꯥꯡ ꯀꯩꯅꯣ ꯈꯔ ꯇꯧꯖꯔꯨꯔꯣ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯁꯪꯒꯣꯏꯗꯤ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯃꯃꯧ ꯅꯨꯄꯤꯗꯤ ꯑꯗꯨꯃꯛ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅ ꯇꯧꯅ ꯁꯪꯒꯣꯏꯁꯨ ꯑꯗꯨꯝ ꯆꯨꯝꯊ꯭ꯔꯤꯡ ꯆꯨꯝꯅ ꯃꯍꯥꯛꯁꯨ ꯃꯪꯒꯣꯜ ꯑꯗꯨꯗ ꯑꯗꯨꯃꯛ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯪꯒꯣꯜꯒꯤ ꯋꯥꯏ ꯇꯥꯁꯤꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯃꯗꯨꯗ ꯃꯃꯧ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯪꯂꯛꯏ, ꯄꯥꯕꯕꯨ ꯍꯧꯖꯤꯛ ꯋꯥꯏꯗ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤꯕ ꯅꯠꯇ꯭ꯔꯥ? ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯑꯩꯁꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯍꯧꯒꯠꯂꯛꯄꯗ ꯉꯥꯏꯔꯤ꯫ ꯅꯪꯒ ꯑꯩꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠꯀꯤ ꯊꯦꯡꯅꯔꯤꯕꯁꯤ ꯃꯁꯤꯅ ꯑꯍꯥꯟꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄ ꯀꯥꯟ ꯑꯗꯨꯗ ꯃꯃꯧ ꯅꯨꯄꯤꯗꯣ ꯉꯛꯄꯅꯁꯨ ꯈꯝ ꯊꯦꯡꯂꯤ꯫ ꯑꯗꯨꯒ ꯏꯉꯛꯉꯛꯅ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯈꯤ, ꯄꯥꯕꯥ꯫ ꯁꯪꯒꯣꯏꯅ ꯀꯩꯗꯧꯔꯦ? ꯄꯥꯕꯥ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯄꯥꯕꯒ ꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯛ ꯑꯃ ꯊꯣꯡꯒꯥꯜ ꯑꯁꯤꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯗ ꯑꯗꯨꯝ ꯊꯣꯛꯈꯤ꯫ ꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯋꯥ ꯐꯩꯔꯤꯕꯁꯤ ꯀꯣꯟꯊꯣꯡꯆꯩ ꯑꯁꯤ ꯑꯗꯨꯝ ꯁꯠꯇꯣꯛꯂꯒ ꯑꯋꯥꯡ ꯄꯥꯡꯅ ꯑꯗꯨꯃꯛ ꯁꯣꯔꯣꯛ ꯑꯁꯤꯗ ꯆꯠꯈꯤ꯫ ꯁꯪꯒꯣꯏꯖꯥꯎ ꯃꯁꯥꯗꯨ ꯄꯥꯈꯠꯄ ꯊꯨꯀꯠꯄ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯗꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯍꯟꯗꯛ ꯃꯔꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤ, ꯑꯗꯨꯅ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄ ꯃꯇꯝꯗ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯆꯠꯂꯨ ꯑꯁꯤ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯁꯪꯒꯣꯏꯁꯨ ꯃꯅꯤꯡꯊꯣꯡ ꯇꯝꯅ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯁꯥ ꯃꯔꯨꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯄ ꯈꯣꯠꯇꯣꯛꯄ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯁꯪꯒꯣꯏꯁꯨ ꯂꯩꯍꯥꯎꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯁꯨ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯨꯔꯝꯕꯗꯣ ꯁꯪꯒꯣꯏ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯄꯥꯎ ꯑꯗꯨ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯪꯈ꯭ꯔꯕꯅꯤꯅ ꯂꯥꯏ ꯈꯨꯔꯝꯅꯕ ꯀꯩꯅꯣ ꯈꯔꯁꯨ ꯁꯤꯟꯕ ꯂꯥꯡꯕ ꯇꯧꯔꯝꯃꯤ꯫ ꯁꯪꯒꯣꯏ ꯂꯥꯛꯄ ꯎꯕꯗꯨꯗ ꯂꯩꯍꯥꯎ ꯌꯥꯝꯅ ꯍꯔꯥꯎꯅ ꯁꯤꯗ ꯆꯪꯕꯤꯔꯛꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯀꯧꯏ꯫ ꯑꯁꯨꯝ ꯇꯧꯗꯅ ꯂꯩꯍꯥꯎꯅ ꯈꯨꯔꯥꯁꯤ ꯁꯤꯗꯩꯁꯤꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯂꯒ ꯑꯩꯈꯣꯏꯁꯨ ꯂꯥꯏꯒꯤ ꯀꯩꯅꯣ ꯈꯔ ꯇꯧꯅꯕ ꯇꯧꯔꯁꯤ꯫ ꯍꯣꯏ ꯌꯥꯏꯗ ꯏꯕꯦꯝꯃ, ꯄꯣꯠꯂꯝꯁꯤꯡ ꯑꯗꯨꯗꯤ ꯏꯕꯦꯝꯃꯅꯁꯨ ꯍꯥꯟꯅ ꯈꯔ ꯃꯈꯩꯗꯤ ꯈꯪꯂꯝꯂꯅꯤꯗ꯫ ꯂꯐꯣꯏ ꯂꯥꯇꯪ ꯈꯔꯗꯤ ꯑꯗꯨꯃꯛ ꯆꯪꯒꯗꯕ ꯂꯩꯔꯕꯅꯤ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯩ ꯂꯣꯏꯅ ꯁꯤꯜꯂꯒ ꯊꯝꯂꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯈꯔ ꯈꯨꯔꯝꯕ ꯍꯧꯔꯛꯂꯤ꯫ ꯂꯩꯍꯥꯎꯒꯤ ꯃꯁꯥꯗ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯏꯃꯨꯡ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯈꯨꯔꯝꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯈꯨꯔꯝꯂꯛꯄ ꯇꯥꯟꯖꯥꯗꯨꯗ ꯏꯃꯨꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯞꯇ꯭ꯔ ꯇꯧꯕꯒꯨꯝꯅ ꯃꯈꯣꯜ ꯑꯁꯤ ꯉꯪꯗꯅ ꯏꯃꯨꯡ ꯂꯝꯌꯥꯏꯁꯤꯗ ꯆꯠꯄꯒꯤ ꯃꯈꯣꯜ ꯑꯁꯤ
ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯦ꯫ ꯁꯪꯒꯣꯏꯅ ꯍꯥꯏꯔꯛꯂꯤ, ꯅꯈꯣꯏ ꯇꯨꯡ ꯍꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯑꯩꯅ ꯈꯣꯏꯔꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯄꯨꯡꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯅꯈꯣꯏ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯌꯨ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯍꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯂꯥꯏ ꯈꯣꯏꯔꯝꯕꯁꯤ ꯂꯣꯏꯁꯤꯜꯂꯤ꯫ ꯂꯥꯏꯍꯥꯎꯒꯤ ꯏꯃꯨꯡꯗꯨꯗꯒꯤ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯄꯣꯠꯁꯛ ꯑꯃ ꯃꯨꯛꯁꯨꯛ ꯃꯨꯅ ꯄꯥꯏꯊꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯂꯥꯏꯍꯥꯎꯅ, ꯈꯨꯔꯥ, ꯉꯁꯤꯗꯒꯤꯗꯤ ꯐꯔꯒꯗꯕ꯭ꯔꯥ? ꯐꯔꯅꯤ ꯐꯔꯅꯤ꯫ ꯑꯗꯣ ꯌꯦꯡꯉꯣ, ꯅꯈꯣꯏ ꯑꯩꯅ ꯄꯤꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤ ꯅꯨꯡꯇꯤ ꯈꯨꯗꯤꯡꯒꯤ ꯈꯔ ꯈꯔ ꯆꯥꯏꯊꯣꯛꯀꯗꯕꯅꯤ꯫ ꯃꯁꯤ ꯈꯔ ꯈꯔ ꯆꯥꯏꯊꯣꯛꯎ ꯍꯞꯇꯥ ꯑꯃ ꯐꯥꯎꯁꯤꯗꯤ꯫ ꯍꯞꯇꯥ ꯑꯃꯁꯤ ꯃꯄꯨꯡ ꯐꯥꯅ ꯍꯦꯛ ꯆꯥꯏꯊꯣꯛꯄ ꯃꯇꯝꯗ ꯅꯈꯣꯏ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯛꯂꯔꯣꯏꯗ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ꯫ ꯃꯇꯝ ꯑꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯏꯕ ꯁꯪꯒꯣꯏꯒꯤ ꯗꯈꯤꯅꯥ ꯐꯖꯅ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯕ ꯗꯈꯤꯅꯥꯗꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤ꯫ ꯁꯪꯒꯣꯏꯁꯨ ꯃꯍꯥꯛꯅ ꯑꯗꯨꯝ ꯂꯥꯛꯄ ꯇꯥꯟꯖꯥ, ꯍꯥꯏꯕꯗꯤ ꯂꯩꯍꯥꯎꯗꯒꯤ ꯊꯣꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯄꯨꯡꯇꯥ ꯇꯥꯔꯤ꯫ ꯋꯥꯈꯜꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯟꯕ ꯇꯧꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯃꯁꯥꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯤꯗ, ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗ ꯀꯅꯥ ꯀꯅꯥꯅꯣ ꯏꯟꯅꯔꯛꯂꯤꯕ ꯑꯁꯤꯅ? ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯔꯥ? ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯏ ꯃꯃꯥꯏ ꯑꯗꯨ ꯐꯠ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯄꯗꯤ ꯎꯔꯝꯗꯦ꯫ ꯁꯪꯒꯣꯏꯅ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯥꯛꯄꯗꯤ ꯎꯗꯦꯗ꯫ ꯑꯗꯨꯒ ꯑꯩꯒꯤ ꯇꯨꯡ ꯑꯁꯤꯗꯅ ꯀꯅꯥꯒꯨꯝꯕ ꯈꯔ ꯏꯟꯅꯔꯛꯄꯒꯨꯝ ꯃꯈꯣꯜ ꯈꯔ ꯇꯥꯔꯤꯕꯁꯤꯅ ꯀꯔꯤ? ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯏꯁꯨ ꯃꯃꯥꯡ ꯄꯥꯡꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯁꯪꯒꯣꯏ ꯁꯪꯒꯣꯏ ꯍꯥꯏꯗꯅ ꯃꯤꯡ ꯈꯔ ꯀꯧꯕꯒꯨꯝ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨ ꯃꯈꯣꯜ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏ ꯑꯃꯨꯛꯀꯁꯨ ꯐꯠ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯂꯩꯔꯝꯗꯦ꯫ ꯑꯩ ꯀꯣꯟꯅ ꯌꯨꯝꯗ ꯌꯧꯔꯒ ꯏꯆꯥꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯏꯁꯨ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯌꯨꯝ ꯌꯧꯗ꯭ꯔꯤꯉꯩ ꯈꯔ ꯋꯥꯠꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯧꯕꯨꯛ ꯊꯪꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯌꯧꯁꯤꯜꯂꯛꯂꯕ ꯀꯥꯟꯅꯤ꯫ ꯁꯪꯒꯣꯏꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯁꯣꯛꯄꯒꯨꯝ ꯃꯈꯣꯜ ꯈꯔ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯁꯨ ꯂꯥꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯄꯨꯛꯆꯦꯞ ꯊꯪꯕ ꯁꯔꯨꯛꯇꯁꯨ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯅꯥꯟꯕꯒꯨꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯐꯥꯎꯕ ꯍꯧꯔꯛꯂꯤ꯫ ꯁꯪꯒꯣꯏ ꯅꯥꯜꯂꯛꯂꯤꯕꯗꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯌꯦꯡꯊꯔꯨꯕ ꯃꯇꯝꯗ ꯃꯨꯛꯁꯟ ꯃꯨꯔꯕ ꯃꯈꯨꯠ ꯑꯃ ꯑꯣꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯁꯪꯒꯣꯏꯅ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯁꯪꯒꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯂꯥꯛꯂꯝꯕꯁꯤꯡ ꯑꯗꯨꯅ ꯂꯩꯇ꯭ꯔꯕꯁꯨ ꯃꯍꯥꯛꯀꯤ ꯄꯨꯛꯆꯦꯞꯇ ꯄꯥꯏꯔꯤꯕ ꯈꯨꯠ ꯑꯗꯨ ꯃꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯍꯦꯛꯇ ꯃꯥꯡꯈꯤ꯫ ꯃꯗꯨꯁꯨ ꯄꯨꯛꯆꯦꯞꯇ ꯌꯥꯝꯅ ꯀꯟꯅ ꯄꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯃꯥꯡꯈꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯪꯒꯣꯏꯁꯨ ꯃꯁꯥꯁꯤ ꯀꯣꯛ ꯉꯥꯎꯔꯛꯂꯤ꯫ ꯁꯪꯒꯣꯏ ꯃꯁꯥꯁꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯇꯧꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯤ꯫ ꯃꯍꯥꯛ ꯃꯁꯥꯃꯛ ꯃꯥꯏꯕ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏꯒꯤ ꯃꯁꯥꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯝꯅ ꯀꯟꯅ ꯃꯁꯥꯒꯤ ꯃꯈꯨꯠ ꯑꯁꯤ ꯁꯣꯔꯣ ꯁꯣꯔꯣ ꯄꯥꯏꯔꯒ ꯆꯤꯡꯕꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯁꯪꯒꯣꯏꯁꯨ ꯃꯟꯇ꯭ꯔ ꯁꯣꯜꯂꯒ ꯐꯅ ꯀꯟꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯪꯒꯣꯏ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯃꯟꯇ꯭ꯔ ꯁꯣꯜꯂꯕꯁꯨ ꯃꯟꯇ꯭ꯔ ꯐꯖꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯁꯣꯟꯕ ꯉꯝꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯁꯪꯒꯣꯏ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯈꯔꯅ ꯃꯃꯥꯡ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯄꯔꯦꯡ ꯁꯥꯡꯅ ꯍꯦꯛꯇ ꯆꯠꯂꯤ꯫ ꯁꯪꯒꯣꯏꯅ ꯑꯁꯨꯝꯅ ꯁꯣꯜꯂꯤ꯫ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗꯤ ꯑꯩꯒꯤ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯛꯂꯕ꯫ ꯁꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯕꯨ ꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯁꯤ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯁꯣꯏꯗ꯭ꯔꯤ, ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯃꯤꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯏ ꯃꯁꯥ ꯃꯊꯟꯇ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯃꯃꯥꯡ ꯄꯥꯡꯅ ꯆꯠꯂꯤꯕ ꯃꯍꯥꯛꯀꯤ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯗꯨ ꯇꯝꯅ ꯀꯅꯥ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯎꯗꯦ꯫ ꯄꯔꯦꯡ ꯁꯥꯡꯅ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨꯁꯨ ꯃꯩꯈꯨ ꯑꯣꯏ ꯀꯔꯤꯕꯣꯏ ꯃꯁꯥꯁꯤꯡꯗꯨ ꯃꯨꯁꯤꯟ ꯃꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯁꯪꯒꯣꯏꯁꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯑꯗꯨꯃꯛ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯈꯟꯖꯕꯒꯤ ꯋꯥꯅꯤ, ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯁꯪꯒꯣꯏ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯣꯛꯊꯕ ꯍꯧꯔꯛꯂꯤ꯫ ꯁꯪꯒꯣꯏꯒꯤ ꯃꯃꯥꯡꯗ ꯆꯠꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯨꯁꯤꯟ ꯃꯨꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ
ꯀꯔꯤ ꯍꯥꯏꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯇꯧꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗ꯭ꯔꯕꯅꯤ꯫ ꯇꯨꯡꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗꯁꯨ ꯁꯔꯤꯛ ꯃꯈꯣꯜ ꯃꯌꯥꯝ ꯑꯃꯅ ꯁꯔꯣꯏ ꯉꯔꯣꯏ ꯃꯌꯥꯝ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯎ ꯈꯣꯡꯗꯨꯅ ꯇꯧꯕꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯁꯪꯒꯣꯏ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯅ ꯂꯩꯔꯤꯉꯩ ꯀꯥꯟ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯆꯣꯛꯊꯕꯅ ꯆꯠꯄ ꯐꯥꯎꯕꯗ ꯉꯝꯂꯛꯇ꯭ꯔꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯆꯠꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯂꯛꯂꯤ꯫ ꯃꯃꯥꯡ ꯊꯥꯅ ꯆꯠꯂꯤꯕ ꯁꯔꯣꯏ ꯉꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥꯁꯤ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯑꯗꯨꯃꯛ ꯆꯠꯂꯤ꯫ ꯁꯪꯒꯣꯏꯅ ꯑꯩꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯕ ꯁꯣꯏꯗ꯭ꯔꯦꯗꯅ ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯏ ꯃꯃꯤꯠ ꯃꯅꯥ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃꯠꯇ ꯇꯥꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟ ꯎꯏꯁꯤꯟꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯁꯪꯒꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯦꯛꯇ ꯑꯣꯠ ꯅꯩꯕ ꯍꯧꯔꯛꯂꯤ꯫ ꯁꯪꯒꯣꯏꯒꯤ ꯃꯁꯥꯁꯤ ꯏꯁꯤꯡ ꯃꯈꯥꯗ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯊꯔꯛꯂꯤ ꯈꯣꯡꯕꯥꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ꯫ ꯈꯣꯡꯕꯥꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯍꯦꯛ ꯆꯤꯡꯊꯗꯨꯅ ꯄꯨꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯁꯔꯣꯏ ꯉꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯁꯪꯒꯣꯏꯒꯤ ꯃꯁꯥꯗꯨꯗ ꯍꯦꯛꯇ ꯃꯌꯥꯝ ꯆꯪꯂꯒ ꯑꯣꯝꯂꯒ ꯆꯥꯊꯣꯛꯄꯒꯤ ꯃꯈꯣꯜꯒꯨꯝꯅ ꯌꯧꯌꯥ 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 ꯇꯧꯔꯒ ꯃꯈꯣꯜ ꯈꯔ ꯊꯣꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝ ꯇꯧꯗꯅ ꯁꯔꯣꯏ ꯉꯔꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯁꯞꯇ꯭ꯔ ꯇꯧꯔꯕ ꯃꯇꯨꯡꯗ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯤ꯫ ꯁꯪꯒꯣꯏꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯁꯨ ꯑꯗꯨꯝ ꯂꯨꯞꯄꯒ ꯂꯩꯈꯤ꯫ ꯑꯁꯣꯝꯗꯅ ꯀꯝ ꯇꯧꯔꯤ? ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯈꯔ ꯑꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯏꯕꯣꯆꯧꯕ ꯑꯃꯗꯤ ꯊꯝꯕꯥꯜ ꯃꯈꯣꯏꯁꯤ ꯑꯅꯤꯁꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯒ ꯆꯥꯛ ꯑꯁꯤ ꯆꯥꯗꯕꯤꯗ ꯋꯥꯈꯜꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯒ ꯂꯩꯔꯝꯃꯤ꯫ ꯏꯕꯣꯆꯧꯕ ꯃꯍꯥꯛꯀꯤ ꯁꯌꯦꯡ ꯄꯥꯝꯕꯣꯝ ꯑꯗꯨ ꯆꯣꯡꯉꯤ꯫ ꯏꯕꯣꯆꯧꯕꯅ ꯍꯥꯏꯔꯛꯏ, ꯄꯥꯕꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯕꯖꯥꯠꯅꯣ? ꯁꯌꯦꯡ ꯄꯥꯝꯕꯣꯝ ꯑꯁꯤꯅꯒ ꯆꯣꯡꯕꯅꯤ꯫ ꯑꯩꯁꯨꯅꯤ ꯉꯁꯥꯏꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯏꯆꯥꯅꯨꯄꯥꯁꯤ ꯀꯩꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯔꯒ ꯆꯥꯛ ꯑꯁꯤꯁꯨ ꯃꯄꯨ ꯂꯥꯛꯇ꯭ꯔꯗꯤ ꯆꯥꯔꯣꯏ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯈꯥꯡꯗꯅ ꯂꯩꯔꯤ꯫ ꯀꯃꯥꯏꯅ ꯇꯧꯁꯦ ꯍꯥꯏꯕꯅꯣ ꯅꯨꯄꯤ? ꯈꯪꯗꯦ, ꯄꯥꯕꯗꯣ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯦꯡꯕꯤꯔꯨꯕꯅ ꯐꯔꯕ꯭ꯔꯥ? ꯀꯅꯥ ꯍꯣꯏꯗ ꯆꯠꯀꯅꯤꯅ ꯍꯥꯏꯔꯝꯒꯦ? ꯑꯗꯨꯁꯨ ꯈꯪꯗꯦ, ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯔꯝꯗꯦ꯫ ꯑꯁ ꯂꯨꯗꯧꯔꯤꯗ꯫ ꯑꯁꯤ ꯍꯥꯏꯗꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯪꯒꯣꯏꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯊꯣꯡ ꯑꯁꯤ ꯊꯤꯜꯂꯒ, ꯃꯧ, ꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯁꯦ꯫ ꯏꯀꯨꯁꯤ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦ ꯏꯁꯥ ꯄꯨꯝꯕ꯫ ꯁꯦ ꯄꯨꯝꯆꯣꯠ ꯆꯣꯠꯂꯦꯁꯦ, ꯐꯤ ꯑꯀꯪꯕ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯂꯣ ꯃꯄꯥꯜ ꯑꯁꯤꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯪꯒꯣꯏꯒꯤ ꯈꯣꯟꯖꯦꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯕ ꯍꯧꯔꯛꯂꯤ꯫ ꯃꯃꯧ ꯅꯨꯄꯤꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯈꯪꯖꯗ ꯇꯥꯔꯦ ꯄꯥꯕ ꯍꯥꯏꯔꯒ ꯐꯤ ꯑꯀꯪꯕ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯏ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯆꯧꯕꯁꯨ ꯑꯗꯨꯝ ꯊꯣꯛꯂꯛꯏ꯫ ꯃꯆꯥꯅꯨꯄꯥꯁꯨ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯉꯛꯄꯒꯤ ꯃꯇꯧꯅꯤ, ꯊꯣꯡ ꯑꯁꯤ ꯍꯥꯏꯗꯣꯛꯇꯨꯅ ꯍꯦꯛ ꯌꯦꯡꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯁꯨ ꯂꯩꯔꯝꯗꯦ꯫ ꯊꯣꯡ ꯑꯁꯤꯁꯨ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯕꯗꯨꯗ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡ ꯃꯐꯝ ꯖꯒꯥꯁꯤꯡ ꯑꯗꯨꯁꯨ ꯏꯍꯥꯡ ꯍꯥꯡꯂꯒ ꯂꯣꯏꯅ ꯂꯩꯕꯒꯨꯝꯅ ꯃꯈꯣꯏꯒꯤ ꯁꯨꯃꯥꯡ ꯑꯁꯤ ꯂꯝꯍꯥꯡꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯇꯕꯒꯨꯝ ꯃꯁꯥꯗ ꯈꯜꯂꯛꯄ ꯍꯧꯔꯛꯂꯤ꯫ ꯊꯝꯕꯥꯜꯅ, ꯏꯁ, ꯀꯩꯅꯣꯗ, ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯥ ꯄꯥꯕꯅ ꯊꯣꯡꯁꯦ ꯑꯃꯨꯛꯇꯪ ꯍꯥꯡꯉꯨ, ꯑꯩꯒꯤ ꯐꯤ ꯑꯁꯤ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ, ꯑꯗꯨꯅ ꯐꯤ ꯑꯀꯪꯕ ꯈꯔ ꯄꯨꯗꯨꯅ ꯊꯣꯛꯂꯛꯂꯣ ꯍꯥꯏꯔꯛꯈꯤꯕꯗꯣ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯥ? ꯏꯕꯣꯆꯧꯕꯁꯨ ꯏꯉꯛꯉꯛꯂꯦ꯫ ꯍꯥꯏ, ꯄꯥꯕ ꯅꯠꯇꯕ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ? ꯑꯩꯁꯨ ꯈꯪꯗꯦ, ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯄꯥꯕ ꯑꯣꯏꯔꯕꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯅꯣ? ꯁꯦ ꯊꯣꯡꯁꯦ ꯈꯔ ꯊꯨꯅ ꯊꯤꯡꯖꯤꯜꯂꯨ, ꯑꯩꯈꯣꯏꯁꯨ ꯈꯔ ꯊꯨꯅ ꯆꯪꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯣꯡ ꯑꯗꯨ ꯈꯔ ꯊꯨꯅ ꯊꯤꯡꯖꯤꯜꯂꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯉꯛꯉꯛꯂꯕꯅꯤ꯫ ꯏꯃꯥ, ꯍꯧꯖꯤꯛ ꯂꯥꯛꯏꯗꯨ ꯏꯄꯨ ꯅꯠꯇꯕ꯭ꯔꯣ? ꯏꯕꯨꯡꯉꯣ, ꯀꯥꯏꯗꯒꯤꯅꯣꯗ, ꯅꯄꯨꯒꯤ ꯈꯣꯟꯖꯦꯜ ꯁꯥꯔꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯁꯥꯟꯅꯔꯤꯕ꯭ꯔꯥ ꯒ꯭ꯌꯥꯟ ꯃꯦꯟꯒ ꯑꯃꯠꯇ ꯍꯦꯛ ꯇꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯒꯞ ꯒꯞ ꯂꯥꯎꯅ ꯅꯣꯝꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯅꯩ꯫ ꯊꯣꯡ ꯑꯁꯤ ꯃꯄꯥꯟꯗꯒꯤ ꯍꯥꯡꯂꯣ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯉꯪꯂꯒ ꯊꯣꯡ ꯑꯁꯤ ꯍꯥꯡꯂꯣ ꯍꯥꯏꯕꯒꯨꯝ ꯍꯥꯏꯔꯛꯂꯤ꯫ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯏꯉꯛꯉꯛꯂꯤ꯫ ꯑꯗꯨꯒ ꯏꯕꯣꯆꯧꯕꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯇꯥꯕ꯭ꯔꯥ, ꯊꯣꯡ ꯑꯁꯤ ꯍꯥꯡꯒꯨꯝꯁꯤ, ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗ꯭ꯔꯤꯕ ꯃꯈꯩ ꯄꯥꯕꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯅ ꯊꯣꯡ ꯑꯁꯤ ꯍꯥꯡꯉꯣ ꯍꯥꯏꯔꯛꯄꯗ ꯊꯣꯡꯁꯤ ꯍꯥꯡꯒꯨꯝꯁꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯊꯝꯕꯥꯜꯅ ꯍꯣꯏ ꯍꯥꯏꯗꯅ ꯈꯨꯝꯃꯤ꯫
Asumna ngaihaktang lairaba matungda makhoi akoibada horiba uwa mayam asi prok prok laun hekta thudeklai. Makhol mayam asi tabada matai manau anido kisu yamna kiri. Asumna tawduna laijingaida ngasai makai taramba mayam singado sap hekta lepki. Numitomadi sanggoisu asumda asi baksang ado tawkhalaklabani. As pabasi ngaihaktang oirabasu halakpa yariponi. Nahan makhaisu ahing lektaba yadraba thau mayam ama tawkhre. Nupi sakasi sathoasi pabado sumda ahing leklakadaba mali. Satholasi. Asi hairaga sanggoi gi sak sarukado khakli. Aduga makhoi hum gyan tana sathoklaba matung magi mafamsingda duma pothaba sangnakre. Ibos obagi mamangdani. Sanggoi ado mahakna siatliba phuri khungrauk singado loina pungau ngawraga masa pungba pungau ngawraga laikai ki mangpham tana do maksaki ibos obusu paba haidana kawi adubu upaya mata leitri. Asumna no ngalaba matam maduda mamangi lawpham maduda kanagumba ama siraga leiri tawkhale ising manungdagi kanagumba ama tawkhatuna leire haidana wa lawba hunarakle. Ibos obusu gyamen tadana kanano haidana yengba satli. Mahak sumabukning tasingni. As paba mo oiramdana ko. Papa go oiramlabadi ay di onto na mangjarida. Oiramdaba na hinasupayda. Oiramdabi. Asi haira gada maksali. Tawbada bumapam jagado hek yoba matamda maiba sanggoi ni haidana mayamasi wawa hekta laurai. Mataw karam na siribano haibasi mayamadun na sup ngang bahong narai. Adubu ibos obasi lakpa matamda laikay gi miyosing na su kari mataw no haidana hangi. Ngarang asi lai khuramba sakibani adubu ahing asi hanjen malakte haidana makhoi su kharadi adom saksad bidang ngairami. Marak swasi gumbasi adom ahing khudingi tatan hanjelaktaba sedumak yawbani. Aduna khoi su layangiba lai khuram liba imung aduda ahing lekadabra haiduna wakal asi phadokna khandoklure haidana laikai gi miyosing tammi. Asum tawdana ngihak lairaba matungda laikai gi miyosing tawraga maiba sanggoi asi yumda puraklaga seba tawrasi haidana marang tawba horakli. Ngaihaktang lairaba matungda seba tawnaba semba saba tawrakli laikai gi nahasinga tawraga. Asum tawdana maiba sanggoi gi seba do phajana matik chana poloiduna loisingkri. Numitugi numidangi matamni bisi amadi kiran mabani si thabak chaluraga halakpani. Atopa laikai da makhoisu pham sitpa chalubani. Bisigi pham sitpa chalubani adubu bisi masasi ngasi haiba numit asida maiba sanggoi asi sikhiba lawpham jagado madu yorakani khanbada mahaki masasi itan talli. Bisiana itaw kiran aidi maiba sanggoi na laikhidaba mafam jaga asi masi yorakani khanbada aidi sasi itan talli. Bisigi yamna kiraba wahai aduda kiranna erai taw nupa onthokna mangkhidreda asi saminaribasi aini aisi imana pokpadagi kibasi karino haiba mayak sengna amata khanglaktri. Hoi mina kaina tambadagi adumak khangbadi adumak yauri adubu thoido hendon isada thengnaraga kiba khotpadudi amata yaudri. Ai taw haijabagi wani tasengna tamnabasi laiti leibasani. Aikhoigi nupisu hana mamang thakki matamda kaikeno khara thengnai hai. Ai taw mina thengnabasidi aidi kaya thoina thajaboidi isan hakthengna thengnara thajaba natragadi kaya thoina amata thajadi. Asum tawdana kiran amadi bisi wari watai sanaduna lakle. Sanggoin hek laikhidaba mafam jaga ase hek yaurakpa kanaduda bisigi masada saba nungsit ama humba horakli. Madugi sanilado phangba matamda bisi masase karino haidana wakhalda sukhalli. Sanghum madu humlakpa matam maduda tungphat laithoktu hingli adubu kanagumba amata laiti. Asaba nungsit asi aigi sasida thenglari. Mataw karamna sidi aigi sasida. Asi hairaga bisiesu wakhalda khali. Itaw khara thuna yumda satnaba tawsi. Adubu kirana sum nairagi. Itaw sang amada dum tapna sasida nangbu yamna kirabo. Nupa khara sumana dumak sasida. Bisiena itaw adugi wanati aigi sasi asaba nungsit amanu humlai. Erai taw asaba nungsit asidi adum humnabanida aisu dum humikenu. Asi hairaga ani siadumak lai. Ngaihakhtang lairaba matungda
ꯃꯈꯣꯏꯒꯤ ꯅꯥꯀꯜ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯆꯠꯂꯤꯕ ꯂꯧꯐꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯪꯕ ꯂꯧꯐꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯂꯩꯕꯒꯨꯝꯅ ꯁꯣꯔꯣ ꯁꯣꯔꯣ ꯇꯧꯔꯒ ꯃꯈꯣꯜ ꯈꯔ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯆꯞ ꯂꯦꯞꯄꯤ꯫ ꯕꯤꯁꯦꯅ ꯏꯇꯥꯎ ꯃꯈꯣꯜ ꯑꯁꯤꯗꯤ? ꯀꯤꯔꯟꯅ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯃꯨꯛ ꯂꯧꯕꯨꯛ ꯑꯁꯤꯗ ꯀꯨꯝꯊꯔꯤꯕꯖꯥꯠꯅꯣ? ꯍꯥꯏꯐꯦꯠꯇꯪ ꯀꯨꯝꯊꯔꯒ ꯌꯦꯡꯁꯤꯔꯥ? ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯕꯤꯁꯦꯅ ꯏꯇꯥꯎ ꯑꯩꯗꯤ ꯏꯁꯥꯁꯤ ꯑꯣꯟꯊꯣꯛꯅ ꯇꯜꯂꯦꯗ, ꯀꯨꯝꯁꯤ ꯑꯗꯨꯝ ꯌꯨꯝꯗ ꯑꯗꯨꯝ ꯆꯠꯂꯁꯤ꯫ ꯕꯤꯁꯦꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯀꯤꯔꯟꯅ ꯍꯦꯔꯥ ꯏꯇꯥꯎ ꯌꯦꯡꯒꯗꯕꯅꯤ, ꯅꯨꯄꯥ ꯈꯔꯁꯨ ꯊꯣꯛꯅ ꯂꯩꯁꯤ, ꯅꯪ ꯌꯦꯡꯕ ꯇꯜꯂꯒꯅ ꯑꯩ ꯌꯦꯡꯒꯦꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯤꯔꯟꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯃꯈꯥꯗ ꯍꯥꯏꯐꯦꯠ ꯀꯨꯝꯊꯔꯒ ꯌꯦꯡꯉꯤ꯫ ꯃꯈꯥ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯆꯦꯜꯂꯤꯕ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯃꯈꯣꯡ ꯑꯁꯤ ꯊꯥꯗꯕ ꯍꯧꯔꯛꯄ ꯃꯗꯨꯒꯤ ꯃꯇꯝ ꯑꯗꯨꯗ ꯈꯣꯡꯕꯥꯟ ꯃꯅꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗꯒꯤ ꯃꯈꯣꯡ ꯑꯗꯨ ꯇꯥꯞ ꯂꯥꯎꯅ ꯍꯦꯛꯇ ꯄꯥꯏꯔꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯀꯤꯔꯟ ꯃꯈꯣꯡ ꯑꯁꯤ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯈꯣꯡꯁꯤ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯤ, ꯕꯤꯁꯦ ꯁꯦ ꯈꯣꯡꯁꯤ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯅ ꯀꯧꯔꯛꯂꯤ꯫ ꯕꯤꯁꯦꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯀꯤꯔꯟꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯁꯦ ꯈꯣꯡꯁꯦ ꯈꯔ ꯊꯨꯅ ꯆꯤꯡꯈꯠꯀꯦ, ꯑꯗꯨꯒ ꯌꯨꯝꯗ ꯈꯔ ꯊꯨꯅ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯡ ꯑꯗꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯤꯡꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ ꯃꯨꯁꯤꯟ ꯃꯨꯕ ꯈꯔ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯅ ꯑꯗꯨꯃꯛ ꯂꯧꯕꯨꯛ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯄꯔꯦꯡ ꯁꯥꯡꯅ ꯂꯧꯔꯤ ꯑꯗꯨꯗ ꯆꯠꯂꯤꯕꯗꯨ ꯕꯤꯁꯦ ꯑꯃꯗꯤ ꯀꯤꯔꯟ ꯎꯕ ꯍꯧꯔꯛꯂꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯨꯗ ꯑꯅꯤꯁꯤ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯀꯗꯥꯏ ꯇꯥꯅ ꯆꯠꯂꯤꯕꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯂꯧꯕꯨꯛꯇ ꯄꯔꯦꯡ ꯁꯥꯡꯅ ꯆꯠꯂꯤꯕ ꯃꯤꯇꯝ ꯑꯗꯨ ꯑꯁꯨꯝ ꯆꯠꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯇꯥꯅ ꯑꯗꯨꯝ ꯅꯛꯁꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯀꯤꯔꯟꯁꯨ ꯏꯇꯥꯎ ꯂꯥꯎ, ꯅꯪꯅ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯆꯨꯝꯒꯅꯤꯗ, ꯃꯐꯝ ꯖꯒꯥꯁꯦ ꯈꯔ ꯊꯨꯅ ꯊꯥꯗꯣꯛꯂꯒ ꯑꯩꯈꯣꯏ ꯆꯠꯅꯕ ꯇꯧꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯀꯤꯔꯟ ꯑꯃꯗꯤ ꯕꯤꯁꯦꯁꯨ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯅꯕ ꯍꯣꯠꯅꯔꯛꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯂꯤ꯫ ꯁꯣꯔꯣꯛꯇ ꯑꯁꯨꯝ ꯂꯥꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯑꯍꯜ ꯑꯃ ꯆꯩꯁꯨ ꯁꯨꯔꯒ ꯀꯣꯛ ꯀꯣꯛ ꯍꯥꯏꯅ ꯑꯗꯨꯃꯛ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯇꯥꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯕꯥꯅꯤꯗꯤ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯈ꯭ꯔꯦ꯫ ꯕꯤꯁꯦꯅ ꯍꯥꯏꯔꯛꯏ, ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯍꯥꯏꯗ꯭ꯔꯥ ꯃꯐꯝ ꯖꯒꯥꯁꯤ ꯆꯪꯉꯒꯨꯝꯁꯤ ꯍꯥꯏꯗꯅ, ꯅꯪꯅ ꯀꯤꯗꯦ ꯃꯤꯀꯤ ꯂꯥꯏꯀꯤꯗꯕ ꯁꯥꯔꯒ ꯅꯪꯅ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯤꯁꯦ? ꯑꯁꯤ ꯍꯥꯏꯔꯒ ꯕꯤꯁꯦꯁꯨ ꯃꯁꯥꯁꯦ ꯊꯛ ꯅꯤꯛꯅ ꯌꯥꯝꯅ ꯀꯤꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯗꯨꯗ ꯀꯤꯔꯟꯅ ꯂꯥꯎꯁꯤ ꯈꯔ ꯊꯨꯅ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯗꯨꯃꯛ ꯆꯠꯂꯁꯤ꯫ ꯑꯁꯨꯝ ꯍꯦꯛ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯆꯠꯈꯤꯅꯨ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝꯅ ꯕꯤꯁꯦ ꯑꯃꯗꯤ ꯀꯤꯔꯟ ꯃꯕꯥꯅꯤꯒꯤ ꯇꯨꯡ ꯑꯁꯤꯗ ꯌꯥꯜꯂꯛꯄꯒꯨꯝ ꯑꯅꯤꯁꯤ ꯃꯈꯣꯡ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯀꯤꯔꯟꯅ ꯏꯇꯥꯎ ꯇꯨꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯥꯜꯂꯛꯄꯒꯨꯝꯅ ꯈꯣꯡ ꯑꯁꯤ ꯊꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯕꯤꯁꯦꯅ ꯏꯇꯥꯎ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ, ꯃꯐꯝ ꯖꯒꯥ ꯑꯁꯤ ꯃꯁꯪꯒꯣꯏ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯃꯗꯨꯒꯤ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯁꯤ ꯏꯁꯥꯁꯦ ꯑꯩꯅ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯈꯤꯕꯅꯤ, ꯑꯗꯨ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯈꯤꯕꯗꯨꯒꯤ ꯃꯍꯩ ꯍꯧꯖꯤꯛ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯀꯩꯒꯨꯝꯕ ꯈꯔ ꯇꯧꯔꯛꯂꯦ꯫ ꯀꯤꯔꯟꯅ ꯅꯪꯗ ꯅꯠꯇꯦ ꯑꯩꯁꯨꯅꯤ, ꯑꯁ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯁꯤꯕꯨ? ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯣꯛ ꯀꯣꯛ ꯍꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯈꯔ ꯆꯩꯁꯨ ꯁꯨꯕꯒꯤ ꯃꯈꯣꯜ ꯁꯨꯔꯒ ꯂꯥꯛꯂꯒ ꯃꯈꯣꯏꯒꯤ ꯃꯅꯥꯛ ꯑꯁꯤ ꯇꯝꯅ ꯑꯗꯨꯃꯛ ꯂꯥꯛꯏ꯫ ꯁꯣꯔ ꯃꯄꯤ ꯑꯃ ꯁꯥꯎꯅ ꯍꯣꯜꯂꯒ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤ꯫ ꯁꯣꯜꯂꯤꯕꯁꯤꯁꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯑꯗꯨꯝ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝꯅ ꯇꯥꯏ꯫ ꯏꯇꯥꯎ ꯇꯧꯔꯤꯕꯁꯤꯡ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯤꯗꯤ ꯐꯒꯅꯤ? ꯑꯗꯨꯕꯨ ꯀꯤꯔꯟꯁꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯗꯦ꯫ ꯕꯤꯁꯦꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯗ ꯏꯇꯥꯎ ꯑꯩꯁꯨ ꯈꯪꯗꯦ ꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯐꯒꯗꯧꯔꯤꯕꯅꯣ? ꯑꯁꯤ ꯍꯥꯏꯗꯅ ꯑꯅꯤꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯗꯨꯅ ꯂꯩ꯫ ꯑꯅꯤꯁꯤ ꯀꯤꯕꯅꯁꯨ ꯃꯈꯣꯡ ꯑꯁꯤ ꯊꯥꯡꯕ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯦ ꯍꯥꯏꯗꯅ ꯑꯅꯤꯁꯤ ꯃꯕꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯁꯥꯟꯅꯔꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯕꯤꯁꯦꯅ ꯍꯥꯏꯔꯛꯄꯅꯤ, ꯏꯇꯥꯎ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯇꯧꯗꯅ ꯑꯩꯈꯣꯏ ꯄ꯭ꯔꯞ ꯑꯁꯤꯗꯩꯁꯤꯗ ꯑꯗꯨꯃꯛ ꯆꯠꯂꯁꯤ, ꯅꯠꯇ꯭ꯔꯒꯗꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯥꯟꯊꯣꯛꯄꯗ ꯑꯩꯈꯣꯏ ꯐꯔꯛ ꯑꯣꯟꯊꯣꯛꯅ ꯇꯥꯒꯗꯧꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯑꯅꯤꯁꯤ ꯃꯃꯤꯠ ꯃꯅꯥ ꯆꯦꯠꯆꯦꯠ ꯎꯏꯁꯤꯜꯂꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯕ ꯇꯧꯗ ꯄ꯭ꯔꯞ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯕꯥꯅꯤꯁꯤ ꯑꯗꯨꯃꯛ ꯆꯦꯟꯕ ꯍꯧꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯇꯨꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯂꯤ꯫ ꯇꯥꯔꯛꯂꯤꯕ ꯃꯈꯣꯜ ꯑꯁꯤ ꯁꯪꯒꯣꯏꯅ ꯆꯠꯈꯤꯅꯨ, ꯅꯈꯣꯏ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯈꯣ,
ꯑꯩꯒ ꯄꯨꯂꯞ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯈꯣꯟꯖꯦꯜꯗ ꯃꯈꯣꯜ ꯑꯁꯤ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯜꯁꯤꯡ ꯑꯗꯨꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯥꯔꯛꯈꯤꯗ꯭ꯔꯦ꯫ ꯆꯞ ꯍꯦꯛꯇ ꯂꯦꯞꯄꯤ꯫ ꯑꯁ ꯏꯇꯥꯎ, ꯁꯤꯔꯝꯒꯅꯤꯗ, ꯑꯩꯈꯣꯏꯁꯤ ꯁꯤꯔꯨꯕꯗꯒꯤ ꯅꯥꯟꯊꯣꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯒ ꯑꯅꯤꯗꯣ ꯃꯌꯨꯝ ꯇꯥꯅ ꯑꯗꯨꯃꯛ ꯂꯥꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯂꯝꯕꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯤꯑꯣꯏꯁꯤꯡꯗ ꯁꯪꯒꯣꯏꯒꯤ ꯊꯋꯥꯏ ꯑꯁꯤ ꯊꯦꯡꯅꯩ ꯂꯧꯕꯨꯛ ꯑꯁꯣꯝꯁꯤꯗ ꯃꯨꯛꯁꯨꯛ ꯃꯨꯅ ꯑꯗꯨꯃꯛ ꯂꯦꯞꯄꯒ ꯂꯩ꯫ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗꯅ ꯁꯪꯒꯣꯏꯒꯤ ꯃꯥꯏꯕ ꯑꯣꯏꯕꯒꯤ ꯃꯇꯧ ꯑꯗꯨ ꯑꯗꯨꯝ ꯇꯧꯔꯒ ꯁꯣꯔꯣꯛ ꯑꯁꯤꯗ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯍꯥꯏꯗꯅ ꯋꯥ ꯂꯥꯎꯕ ꯍꯧꯅꯔꯛꯂꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯁꯨ ꯂꯩꯍꯥꯎꯅ ꯅꯨꯃꯤꯗꯥꯡ ꯊꯦꯡꯂꯦ, ꯉꯥ ꯂꯧꯕ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯥꯒ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯂꯥꯇꯦꯟ ꯑꯁꯤ ꯊꯥꯎ ꯑꯁꯤ ꯀꯪꯈꯤꯕ ꯃꯔꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇꯁꯨ ꯃꯩ ꯑꯁꯤ ꯉꯥꯜꯂꯣ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯃꯨꯠꯈ꯭ꯔꯦ ꯍꯥꯏꯗꯅ ꯑꯗꯨꯃꯛ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅ ꯂꯥꯛꯄꯅ ꯂꯥꯏꯍꯥꯎꯅ ꯍꯥꯏꯔꯛꯏ, ꯑꯁ ꯈꯨꯔꯥꯗꯣ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯂꯩꯀꯥꯏꯁꯤꯒꯤ ꯐꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯇꯧꯕꯤꯔꯝꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯅ ꯍꯦꯛꯇ ꯃꯥꯡꯉꯤ꯫ ꯃꯇꯧ ꯀꯔꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯨ ꯈꯪꯗ꯭ꯔꯦ꯫ ꯌꯥꯔꯦꯁꯤ, ꯂꯝꯕꯤ ꯆꯠꯄꯗ ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯣ ꯁꯥꯟꯅꯒꯨꯝꯁꯤ꯫ ꯍꯣꯔꯦꯟ ꯌꯨꯝꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯌꯧꯔꯒ ꯋꯥꯔꯤꯁꯤꯡ ꯑꯗꯣ ꯐꯖꯅ ꯃꯃꯨꯠ ꯇꯥꯅ ꯁꯥꯟꯅꯔꯁꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯛꯄꯅꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯕ ꯃꯇꯨꯡꯗ ꯁꯪꯒꯣꯏꯅ ꯁꯤꯈꯤꯕ ꯖꯒꯥꯗꯣ ꯃꯗꯨ ꯍꯦꯛ ꯌꯧꯔꯛꯂꯤ꯫ ꯃꯗꯨꯒꯤ ꯃꯐꯝ ꯖꯒꯥꯗꯣ ꯍꯦꯛ ꯌꯧꯔꯛꯄꯗꯨꯗ ꯃꯩꯅꯒ ꯃꯩ ꯃꯝꯕꯅꯤ꯫ ꯑꯅꯤꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯏꯇꯧ ꯇꯧꯏ꯫ ꯅꯤꯄꯥ, ꯃꯩꯁꯨ ꯑꯃꯠꯇ ꯉꯥꯟꯗꯦ, ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯁꯤꯗꯤ? ꯁꯤ ꯀꯤꯗꯅ ꯑꯗꯨꯃꯛ ꯆꯠꯁꯤ꯫ ꯏꯁꯥꯗ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯕꯗꯤ ꯑꯀꯤꯕ ꯍꯥꯏꯕ ꯑꯀꯤꯕꯁꯤꯅ ꯑꯩꯈꯣꯏꯁꯤ ꯂꯥꯡꯒꯣꯏ ꯆꯠꯂꯛꯀꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯆꯠꯊꯣꯛ ꯈꯣꯠꯇꯣꯛꯄꯁꯤ ꯑꯃꯠꯇ ꯉꯝꯂꯣꯏꯗ꯭ꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯅꯤꯗꯣ ꯄꯨꯂꯞ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ, ꯂꯧꯕꯨꯛ ꯑꯁꯤ ꯂꯩꯔꯤꯕ ꯌꯥꯝꯅ ꯐꯅ ꯃꯀꯥ ꯐꯜꯅ ꯍꯧꯔꯤꯕ ꯐꯧ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯃꯔꯦꯡ ꯂꯦꯡꯗꯨꯅ ꯁꯍꯨꯝ ꯈꯔ ꯐꯪꯕ ꯍꯧꯔꯛꯂꯤ꯫ ꯂꯥꯏꯍꯥꯎꯗꯤ ꯃꯁꯥꯁꯤ ꯏꯍꯩ ꯍꯩꯅꯗ꯭ꯔꯤ꯫ ꯏꯁ, ꯂꯧꯕꯨꯛꯇꯒꯤ ꯍꯨꯝꯂꯛꯏꯕ ꯅꯨꯡꯁꯤꯠ ꯑꯁꯤꯗꯤ, ꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯂꯥꯛꯄꯗꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯕꯅꯤ, ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ? ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏꯍꯥꯎꯁꯨ ꯂꯥꯛꯏ꯫ ꯁꯪꯒꯣꯏꯅ ꯏꯁꯤꯡ ꯂꯨꯞꯂꯒ ꯁꯤꯈꯤꯕ ꯃꯐꯝ ꯖꯒꯥꯗꯣ ꯃꯗꯨ ꯌꯧꯔꯛꯂꯕ ꯀꯥꯟꯅꯤ꯫ ꯃꯐꯝ ꯖꯒꯥꯗꯣ ꯍꯦꯛ ꯌꯧꯔꯛꯄ ꯀꯥꯟ ꯑꯗꯨꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯈꯨꯕꯥꯛ 3ꯂꯛ ꯐꯨꯕꯒꯤ ꯃꯈꯣꯜ ꯑꯃ ꯈꯣꯡꯕꯥꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯇꯥꯕ ꯍꯧꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯍꯦꯛ ꯇꯥꯕꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯁꯪꯒꯣꯏꯖꯥꯎꯒꯤ ꯈꯣꯟꯖꯦꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯃꯨꯔꯨꯝ ꯁꯣꯟꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯔꯛꯂꯤ꯫ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯂꯩꯍꯥꯎ ꯃꯁꯥꯁꯦ ꯂꯦꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯤ꯫ ꯀꯤꯁꯨ ꯌꯥꯝꯅ ꯀꯤꯔꯛꯂꯤ꯫ ꯇꯧꯕꯗꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯌꯥꯎꯔꯤꯕꯅꯤꯅ ꯃꯁꯥꯁꯤ ꯈꯔ ꯃꯈꯩꯗꯤ ꯐꯔꯤ ꯄꯣꯠꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗꯨꯁꯨ ꯈꯔ ꯀꯤꯔꯛꯂꯤ꯫ ꯅꯤꯄꯥ, ꯈꯔ ꯊꯨꯅ ꯆꯦꯜꯍꯧꯔꯁꯤꯔꯥ, ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯏꯁꯥꯁꯤ? ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯑꯃ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯕꯒꯨꯝꯅ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯂꯩꯔꯤꯕꯗꯨ ꯃꯈꯣꯏꯁꯨ ꯎꯔꯛꯂꯤ꯫ ꯃꯗꯨ ꯎꯔꯛꯄꯗꯨꯗ ꯃꯈꯣꯏꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯈꯨꯠꯇꯁꯨ ꯃꯩ ꯑꯃꯠꯇ ꯄꯥꯏꯕ ꯅꯠꯇꯦ꯫ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯐꯝꯂꯒ ꯂꯩꯔꯝꯕꯗꯒꯤ ꯑꯍꯜ ꯑꯗꯨ ꯐꯨꯛ ꯍꯧꯒꯠꯂꯛꯂꯤ, ꯑꯗꯨꯒ ꯃꯁꯥꯁꯤ ꯒꯤꯒꯤ ꯂꯥꯎꯅ ꯅꯝꯂꯒ ꯆꯠꯄꯒꯨꯝꯅ ꯇꯧꯁꯤꯜꯂꯛꯂꯤ꯫ ꯃꯇꯧꯗꯨꯗ ꯑꯅꯤꯁꯤ ꯀꯤꯕꯅꯁꯨ ꯌꯥꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯑꯅꯤꯁꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯂꯥꯏꯍꯥꯎꯗꯤ ꯃꯁꯥꯁꯤ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯃꯈꯨꯠ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯤ꯫ ꯁꯤꯗꯤ ꯀꯩꯅꯣ? ꯇꯁꯦꯡꯅ ꯁꯤꯗꯤ ꯇꯝꯅꯔꯦꯗꯅ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯂꯕ ꯃꯇꯨꯡꯗ ꯆꯞ ꯂꯦꯞꯄꯤ꯫ ꯃꯇꯧ ꯑꯗꯨꯗ ꯑꯅꯤꯗꯨ ꯏꯉꯛ ꯉꯛꯏ, ꯑꯗꯨꯒ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯑꯅꯤꯗꯣ ꯀꯔꯤꯅꯣ ꯈꯪꯗꯦ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯇꯝ ꯑꯗꯣ ꯁꯞꯇ꯭ꯔ ꯑꯃ ꯏꯇꯧ ꯇꯧꯕ ꯍꯧꯔꯛꯂꯤ꯫ ꯃꯁꯥꯁꯤ ꯊꯛ ꯅꯤꯛꯂꯒ ꯈꯞ ꯂꯥꯎꯅ ꯆꯤꯡꯕ ꯍꯧꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯗꯣꯝ ꯊꯪꯕ ꯁꯔꯨꯛꯇꯒꯤꯅꯣ ꯈꯪꯗꯦ ꯂꯧꯕꯨꯛ ꯃꯥꯏꯀꯩ ꯄꯥꯡꯅ ꯇꯤꯃꯨ ꯂꯩꯃꯨ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯂꯥꯛꯄꯒꯤ ꯁꯅꯤꯜ ꯑꯁꯤ ꯃꯈꯣꯜ ꯍꯦꯛꯇ ꯇꯥꯕ ꯍꯧꯔꯛꯂꯤ, ꯉꯪꯗꯅ꯫ ꯂꯥꯏꯍꯥꯎꯅ ꯌꯦꯡꯊꯣꯛꯂꯨꯏ, ꯑꯗꯨꯕꯨ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯈꯣꯏꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛ ꯑꯗꯣꯝꯗ ꯂꯩꯔꯤꯕ ꯂꯧꯕꯨꯛ ꯑꯗꯨꯁꯨ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯅꯤꯛꯄꯒꯨꯝ ꯇꯧꯔꯛꯂꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤ ꯀꯔꯤ ꯃꯇꯧꯅꯣ ꯍꯥꯏꯗꯅ ꯑꯅꯤꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯂꯥꯏꯍꯥꯎꯅ ꯃꯃꯥꯏ ꯑꯁꯤ ꯈꯪꯂꯩ ꯂꯩꯁꯤꯜꯂꯛꯄꯗ ꯑꯃꯥꯏꯕ ꯁꯪꯒꯣꯏꯒꯤ ꯃꯇꯧꯒꯨꯝꯅ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯃꯤꯁꯛ ꯑꯃ ꯃꯈꯣꯏ ꯇꯝꯅ ꯑꯗꯨꯃꯛ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏꯁꯤꯁꯨ ꯀꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯐꯤꯚꯝ ꯏꯀꯥꯏꯔꯕ ꯁꯛꯇꯝ ꯑꯗꯨ ꯎꯅ ꯌꯥꯝꯅ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯏ꯫
Asum hek laukibadudha gari amasu lakpagi maingalda sanggoigi mitam adu swai laun hekta mangki. Asum hek mangkiba matam maduda makoisi prap chatlaura si haiduna gari gi maingal aduda prap laki. Asumna makhoi ni di sumayum yaukri. Masigi matungda laikai gi miyosing asi sibon sanggoigi thawai si thokle haidana angang narakpado amuk helakli. Laigi tingi kaikeno khara tawraga phabara yengsi haidana sanggoigi surat loiraba matungda maiba amana phajana yengthokli. Aduga hana thoklamba pumnamaksing tawramba pumnamaksing adu loina hekta phakhirami. Masigi matungda mamang thangba labuk asisu kasu itauk tawdana amaiba sanggoigi surat manung asida satpa kinaba mayam singado kasu thuidokpa amata tawdana makhoisi adum chanakhirami. Wari asi matang asida losinjari. Wari asi nungaibirabadi like amadi subscribe share tobiramo haiduna jari. Phare mayam adudi ngasigidi matang asida losinjaragi. Mathangi wari da mohna thengnarasi.